Hello friends, ngasi su mayang da mukta no video putun laksari video sa ina haibda soikhiba lankhiba yaorbsu apang manasani na nauni haraga ngkpigni haiba wafam se thamjage video se mayang gi sum khangning bana apam bu oira pa haije batale hari bor lakada ba bor me da se karma pungfam da bor oibage na madum tang sembirok haiba do madu gi da mukta ne ina khoi mayang gi khallaga video se semjabani yam teng takna haije batare ado mayam gi chanabi matung ina hojik na singna di ka na tongnadre haije batare khoina angang matam dan akhoi mamang da ler myoising ya mana magi sangoi da khangde adagi sumang akai mafum amada haije batare koi mangol da bu khangde mafum amada koi durga lakpa na chanarame adabu hojiki matam da dek sum panthoi bi ima lakpa hairaga sodum tongnare ba kom habdi masi matangi matungina mafum gi matungina magi maming je tongan ba sum koi gi oina haije batare adu aigi su masidi akhoi ima sena kumako matamda thajanabi amagi thajanabi amaga loina na haije batare thani dei jo dum chanarak ba haije batare ko ima sena lakpa matamda akhona kari de lai khangna na bagi damakta jam gumba ata gumba moida gum sida khungun ta bri yeng nei ko nongala kanda mai tong dan aigi sedum chanabi gi matung ina sum tawjare sum yengjare haije batare aigi su ima se lakpa matamda kari de lai khangna na bagi damakta aigi sum kogi ata haije batare se lachare aduna ima se lala kanda koi kari de lake habdo khangbu dum sum lachabane shobu thongni jabane aduna ado handaki oina de ima se kogi katyani haiba mingthon se phangaga kogi miram lela sida samu da lakre aduna samu haiba se masigi phol de karino samu haiba se lan da sinna ba sa mane ba ko aduna handaki kum se sabau lambau khara kangani aduga labani na miram lenda mu hanba se hongna sani aduna ima sin hanba matam dana kogi koi meragi tarani panba sagol sin namit haije batare 2 October tabane masida dolai tongduna hankini aduna ima sina dolai habedi koi asiana nangi hana ahalam sin takpirame aduna handaki kumma se imana lakpana samuda hanbana dolai da hanba oye aduna handaki kumma se sabaula bokanba asiana nangba khara oigani ada habdi pang da sahi oi haina thambire imasina aduna leibiriba aina mayamda aigi taraptagi haije batare aigi side tagi mabu thangise phataba kogi thodu watok thoktanaba imana ngakpiyu haiba imagi samlang chena paibiyu imabu thangise ima punamak ngaktoibane aduna jeju thoiba irang phalang mayam se rumor ayamana social media se 60% in social media dagi ayamba oye koi shaugan na bagi tension laina na bagi thawang mayam sa aduna rumor santoibe mayam sidagi yam section view koi hairak pa khutimak se masi hekta thajaba masi thambigano ana ikhlagliba nahasing se yamna phathabiyo ana phanayamna santori bedo kadai babu chumino haiba khanthabiyo aduna hana sunaba adagi khana chainaba se masigi fall karisu kanaba leite aikona sibeda puba yaba lam natte ade paishaga se amata sibeda puba yaba natte maduna aikoi amata oiba nungsi chana leminaba haibasidagi henba karisu leite ko ana yaodraga loire aikoi nungsi chana na maga mateng pangnaba sidagi henna na phaba amata leipote koina tanjan liba koina paisa ta liba koina hona liba khudimak se karino aikoi kaimta puba yaba natte siba matamda adu anyway masina wari amada leiragasu aina haijening badi last oina nungsi chana na leminasi haiba wafam je thamjage ha dharma ama oishino dharma khudimak se afaba loi taw loi haramone ba ko fataba taw haiba se kaim ta haramoy aduna afaba taw se miya akogi miyobagi minungsi pok se samaj ke damakta ingkhalagi bana hasingbu afaba lambi rom da pu se ba wafam thamjage adu video se aikoina bol gi pungfam ga mani lena na sum chandokpo oiganina aro bol gi matang sida panjarage ko koi lagliba tang kunra borne na haile aduna mayam gi demand mayam gi hangpagi oina bol pungfam se pung kya da tagadagi haibadu matang dun lakcha duje adubu koi gi manipuri haije batan maitai sing gi oina di thaban da chali ko thongdo wa tho khudi mak ja thaban da ngata base to wang to oi aduna solar da tawte lunar da tawjai haijani ba aduna lunar da tawbana maram oidana lunar se pung kaya da hawra kaya da loiba haiba sima khangdaba yade adu meragi tarini panba degi hekta haujarage ba ko meragi tarini panba haibadi tang kun gani panse masi meragi tarini panba se pung aniga
minute kunga tarika sekel ama haijaba tare masidagi tare ni panba hobasina tang kunga mapangi nungda wairamgi pung mariga minute kuntraga mathoi phawba tare panba oi aduga tang kun mapangi mariga minute kuntra mathoiga second ama masidagi nipani panba hogduiba aduga tang kuntragi pung taruka minute taruk phawba nipani panba hogduneba aduna duga puja natraga lairembi natraga panthoibi haibda ima haibda panjarage ko maming di maming mafam phangwe na matam na hongba nai haiba ina hana sudum haijagare aduna nipani pan basida masida hena mahi chawe hai aduna nipani pan base adu kari nimita oire hai tare tang kuntra da oi hawi ina sum haijagare ko base pung mari ga mini kuntra ma thoga second ama dagi nipani pan ba hawi aduna pung manga ga mini nipuni thoiga second kuntra ga taruk masidagi bor gi pungfam hobo sina pung taruk ka mini kuntra ga second kuntra ga taruk haibda pungfam asi khwaidagi afaba borgi pungfam nena hai thamjage akoigi masigi matam asida akoigi ima sebu thongnibiu afaba nibiu khudimak inabigani haibu wakum se thamjage ko aduna akoigi masi akoigi yangdang lairbi mayam su hina khangnaram lagani yangdang gi masai gonda leiba ima sigi mafamda akoigi ira thongnibagi thawram tawduna mayam akoigi ishada anai puragosu awana boragosu masi kopina nabagi damukta ni ba matamda haire pungfam asida ni ba jen hena mai chawi haiba ase thamjage adubu chatpa ngamdaba lam thapna lapna leiba miyoi singi oina su haire pungfam asida dum latpiyo aigi yumda aigi inana pada leiba mafum haijab tare yangdang mak lak pangamdragasu haijabani ko adum ishor di mafum khudi mukte leidana ko pungfam asida dum lappiyo chamana ba mahi adum phangani chamana ba thongjan ishogi thongjan adum phangani masida ai mafum adur chatlaga irat pangamdre thongni bangamdre habage ninghana ba leibigano ishor sibu phajana thajabiraga thongni ba matamda ishorna penbiraga dedama akogi adom madongi aning ba pama khudimuk phangani ado mapungaina nupi yobe singi haijaba tare inungsit ki maram hakchang ge ba haijaba tare ko masidadi koigi hospital da doctor na piba ko hidak lang na kana bang ngamaktar ana ye haijaba tare ko matam sang kuina leram ba phawbada ima se khuramjaraga ima se thomjan biraga de kui haibagi ko lamansingdgi pokta kharasu lei ko aduna ima se mating magul lei ba imane mayam ima sebu thongnibiu adu afaba kanaba hakchang phaba nai yaudaba imung manung shanti oiba leibak oiba shanti oiba afaba oiba masi phangbiu haiba wakham thamjage adu aroibra aina haibda soikhiba lankhiba yaw taraga sapang manna chani nanauni haraga ngkpigni haiba wakham se thamjage ngasugidi matang se loisinjarage matung tarakada su nungai ba kana ga da video ga loina namu pujrake masi goina di kainors